Hello guys. Masigi video sina video editing tawbo. Adusu VN haiba applications da editing tawboni. Sesta VN laire. VN video editing apps. Mase watermark yaugde adu free da sizinaba yai. Sizinaba nungai. Handle tawbo sam nungabni. Loibasu ade nungabni. Tutorial su masa yaujare template ai sina koina ngoi masa pizaba chiche. Chana ba koina hapningwa hape ai. Siguren tawse. Ahamda Sesa new project koina editing tawningbado hapkadawni se new project changaga. Sesa photo ID photo khara khange sesa tuka video su khara khange huji video tawgiba ma khange. Silere ai huji select tawgiba singdo sesa play tawba matamda se video ni thulaise. Silere aduga picture amaga amagi mayda koina karma mongda atare sining sinaningbado se sinba tardi swan thokani sisna swan thokani apamba amaita khanbe se marak sita koina changi se dum swan changbe aduga swan play tawba matamda si tholakani aduga si thokani se koina music hapning batardi se music ke sign tap to add music sita nambiro aduga music se chango se masagi music su yaujabni se yaulere se ai choose tawr gama aduga se sta kam sang loning mo habito koina adum yai se sta chingaga koina karma part loning mo habito lawu yai silawre segi koi music se kaigumba swayam pass da koina pam da wasine swan nambiro aduga split tawro kai ho pam da ge do koina hana pam da area do swan nambiro sitawre aduga si ma pass se delete taw lo thokro adu ani se mu swan chingchalaga samchan halo silere swana music to koina pam mong do adu mathangdana wahi ga I haning ibdo kamai I hangani gane se text nammo sisa makhal le namga do text thoka do se da amai se swana text ho jiki makhal da dum amam ni mo yai ko sisa kamai thokaningi do machuda karma mong thokaningi habido sisa myam leire thokaningo mong do ameta pa ma khanbiro do silere si play to matam da swaida mu hapning ba taragadi swaida mu nambiro bako aduga muka namo sista aduga koina hapning wa hapo youtube harage id chamchamani na mayam khangnaba color sa maita toksalage aduga sisu maita anamage swaina silere silakana mathang sina hona sticker si photo si video si mathak sida muka hapning ba taragadi photo mo hapning ba taragadi hapse bako si to smalere koina ga video play tok to na marak ta ka chaka tholok podo mangre mangdi sile to swana tholok pose si thamo sidengo sang thokaning ba tar so sman singo do han thamo cham mani so wa tamne tare beginner amana su ano mi amana su dum sina ba yagani sese trim to khotpa loi leire ko sista khoina kalthaning ba part se swan kalthaning ba lothuning ba dum leire si part sida silo thuning ta di smana to sese mata to khatang laktoni hojik se si kayam leire to sese filter template id masagi moi sima ko khoina si sum ka download taro hapcham be ama download taro yengse download network setup pe
network khá slow chale aduna download tawbase khá kuire network khá tapkhre hojiki dum hapaga chongthok dum hapo adu yengbi yai sese kaya ama sanaba yare filter hadi kamar color thokaningba sumaina apamba ama select tawbiro aduga adum yam line tawba yabani nungaibani anabo amanna se dum sanaba yabani siti sese thoiba singto sumaina sigi maungda siyu kachkre ei sanaba yai try tawbiyo try tawraga hena hayrakani kuloira kanda sijinabase thurakani ahan bedi khara waba yai waroi sigidi laibani dusu try tawraga haningbiyo shapesina muthaki export sida nambiro aduga sisida khone resolution je kamo mongi kyam sang sengmuno sida kyam sengani muno aibdo sida loi lere aduga nambiro se export tawani export tawraga isagi gallery da silor ko isagi gallery da miyawjaramani video download video da maduga dum loraga khona youtube da upload tawba yarani upload tawba loraga studio da changa aina thumbnail hapai mong habdo madu hapiyo chumnagi youtube da yadamni ado laptop to orgadi loina yamani phone gini ko aina harise stelore thank you